SM Marketing Income haiba website asida changbiraga customer singna product ama leibiraga SM Marketing Income na pijuriba khudongchaba kaya asi lobiyu loina website asidagi product sell tawbada phangjarapa profit khara aduna ekhoigi iramdam asibu ngapi senbiriba singi awat apada mateng su pangjagani masi sunatna SM Marketing Income na customer singda pijagadoriba khudongchaba sing adudi customer approve card ama loina 10,000 gi bonus card amaga pijagani haiba customer approve card asigi kanabana home loan personal loan loina business loan lawibada deposit amata thamdana loan sing asi lawiba yagani amasung 10,000 gi bonus card asina SM Marketing Income haiba website asida bakadorba product sing amadi hanadagi haplaba product sing asidagi product sales tawraga lakpa income adudagi commission oina phanganjagani haiba khudongchaba sing asi customer sing na lobi ho amasung haiba khudongchaba sing asi mepum khodimakta phanganjaro aikoin ihan han hapchariba product sing asida market to biruk sing adu tamak oigani loina haiba khudongchaba si tha tok tak henjaro aduga bijariba khudongchaba sing asida natana adom na stock agency oibiraga daily commission su tanba yagani aduda sunatana customer sing na sajaba product natraga pothok su website asida market to bagi khudongchaba su bijari loina senthok lambi di lejadaba senthok lambi senjani ba sing da su khudongchaba kaya ma su bijari